Elite TV ki editor da Zit Ningomba lethopirakan. Maktada nakan da lengsin biriba kai khumneraba tuan ba TV channel ki editor sing aduga print namadi print kisu editor sing aduga tuan ba profession da leiba ai now so men du atai myam amam turming panjadragasu kokno nai kai khunu bucheri tasengna khoi thodongna khang haijabna chadi adu makpu khoigi now James na ngalinge matamda city fact ni akhoi gi Diamond Radio tawlinge matamdagi khangna jarakpani hajigna koi Diamond TV haidana ole magi sigumba kathorakpa aduga top magi gun ama leiba akoina hekta tan badasu fangoidaba aduma gun ama yauri magi ngang thorakpada saktorakpada mayam sigi miugi puning sumatpa magi khonjel gi karigi mayam si akoina adom gi line do di yengjaba aduga ngasi siam nungai ba haitare spectator tayagi adumba lising ama suba episode haibatai masida mayam su koi gi yengbiriba mayam Diamond TV gi viewers sing adu leiro mayam su khangbiramgani sida lawriba role character mayam sing si mana loina sabani se panghal bu oiro nataga tribal bu oiro karibu oiro nupi bu oiro nupa bu oiro mayam se loina saraka na character mayam se mana punjal lakanda dum admaina sandokpa program ni masai hugalak bu suman tambigre sida tuan ba khoina knowledge tan be ba ahingi thenga ba pung trama thoi makhai sidaida akoi tadna koi achauba tumam dai sida achauba knowledge ama pi ba haibatai hariba khogi spectator taisi akoi su dum nung tigi ta jai thabak wan haluraga su ahingda tumba dum nakongda dum taraga tumgi ba khoi da knowledge ama puraga dum tumgi ba adum yam nungai ba adum ba series on chatharak pani ona sidaida khoi tuan ba crime gi oiro ata issue sing oiro aduga manipur gi hauji oiro ba issue oiro mayam je pusal akanda akhoi aduma mayam da khangan badu achauba knowledge ma pi yamna ngai badi ai sama ku thenga jarabani koi de nan ai Rahul Gandhi lakpai du da sida hi lakchai ma gi sida khoi ai ahing potha je sarlanona ngaktang du da mana saga laga ai tamo ai manung changa gi ji live tok dore na or man da tori se khoi ahing je tum da bani ahing je tum de ma pung drama thoi ma khai sida gi de ma chen gani aduna hoin ma ahingi tumde aduga ayuk ta hawbase pung mapan saida hawgalani ma tawdu semu ana smaina mana kok thadara khuta lakpa singsi script su yawi yawdabu yawi aduna magi ba talent ama leijaba duni aduna mayamgi madugi support tu ni mana leijaba talent duna ni mayam sing manipur gi mapan de tongan ba mayam amna haji hek khoi gi Diamond TV da yam na haji mai onje lewsi aduna makata na su leptana dumak series mai pangna puthok pibu oibiu aduga sona chan bidana na dektaba punsi nungsang ba ningjaba khuding thungjaba aduga toru khudimagda mai pakpa oibiu haina ai sigi message bijaraga ai mayam di kainena bi athang ni jeri pinepi